MSTV mieng tabiribasingbu namaitham kazalna khurumjari. Hauzik nunthali oiba pau pizari. Chahi asege haukiba me ahumdagi hauduna thinglakiba mobile internet service ngasidagi hangdokle. Loinana tunggi amadi hauziki mirolgi damak khallaga thenariba lan ase losinaba hanadagi hauna leiminarakpa phurupsing amata oina punsinduna Manipuri saktam kaminase haina Chief Minister N Birena ngasi mahaki Secretariat Office da pangthokpa paugi mifam amada phongdokre. Chief Minister na hai me ahumda sathakiba solidarity rally adudagi kanglup anigi marakta khangaudana tholakpa irang asina maram oiraga internet service matam kaktana thinjinkhibani. Thokliba irang asi lengakna mirol sing kanabagi damak pakhatkiba scheme kaya adugi mayokta oiramgadra haina khallubani adubu community amada atamnana target tawrakpana matam khara tangdu leitadaba fibamda layurabaso hauzikti tapna santi hanjilakle haiki. Internet se koi tangai phadana thong the thobok aduga khoi fake news, fake propaganda adugumba mayam hate speech adugumba mayam dudagi khoi kitang control tonana ba haidana taruga khoi thingi bini adubu khoi khudakdagi ngasidagi haibadare khoi internet hana thingamudu khoi hangani haidana mayam da media gi sinawi khutangna Manipur mayam da ngasi kamanjari. Chief Minister na makata kibada indigenous people khangdoknaba India lengakna NRC ga mai leinana September tha fawada biometric lawba losanaba hairakiba wafam adu thokliba irang asina maram oiraga chahi ama sangdoknaba center da haikre 0 kilometer da border ngaka dabak adu kilometer 10 natraga 15 sangsilaga ngaklamba amadi immigrant sing free movement lairamba maramna handaki irang ase thokpagi maram amasu oiri border amadi vulnerable oiba mafam sing fencing tongnaba amadi lanjoinaraba victim sing mapungfana mayumda halhanaba lengaki machinery sing team khaidoklaga hotnari loinana chinga tainaba mafam singda tatana irang thokliba sisu makhata na thoandanaba security force matik chana deploy tawre systematic oina pakhatkadaba thabak kayasu Imphal manungda ngahak leitana irang thokpana pakhatpa ngamdre matam amada thamlamba AFSPA adu wana hotnaduna lathokhrabani adubu Imphal manungda tatana irang thokpa sina maram oiraga nahona na AFSPA thamlakadra haibagi mipaiba poktaba nate maram asina Imphal manungda ihau sagatpagi thabak su miyamna tawbiganu thokliba irang ase loisinaba hapta amada anirak mifam famduna khanari lanfam ase kanaga thengnaga dawribano haibasi munna khangba mathau tai masida miyamna lengakta thajadabagi wafam toina thanglakpa ase apemba oide karigumba lengang asida thajadabagi wafam phongdoktuna sum leiragadi leiriba MLA kuntranifu amata oiba firiap lawrakpasu yai haiki aikoina mangda tariba tawgudaba issues mayam ji thairaga fencing tawgudaba biometric gi chathariba thabak leptana honagadaba FMR gi kaknana honagadaba aduga mayum thaduga displace tawjaraba tawraga laaba ahallamani maibel mayam ji mayum tanana honanaba mayum sanana honagadaba lainana honagadaba mayam punamak koibu swaida adum ahing nongan badagina adum lawboga tawboga chaibaga thokpo yadabagi mong tawraga leibasi is very unfortunate aduna masi lansi thengnariba lansi Manipur thawai gi haiba kambuga sarkar gani sarkar thajaba thambiyo sarkar ai Manipur kahilo haiba koi commitment chap chana lepaga leiribani lepsu lepani leisu lei maduga Manipur kairga koi leibe agadanate aduga hairiba ikoibu attack tawraiba makhal makhagi tawraiba drug ki through the tawraiba aduga illegal immigrants ki through the tawraiba sigi mayam se masi thenana ba ahana priority apoi government na akoi chathari makhal chathaba yana ba sarkar gi mateng sarkar na Manipur miyam gi Manipurda hauzik thenariba kanglup anigi lan asina maram oiraga khul ngaknaba hotnabada thawaina ponta pikhraba yumnam patlawgi athoba single lerol chanpham yatafam aduda Desam Imphal East District Council na nomagi oiba lamtu semdokpa thauram ama pangthokre hairi Manipuri Language Protection Coordination Committee MLPCC amadi Manipuri Youth Front of Assam MYF na punna ngasi Konjalekai Manipuri Guest House da kaukiba miyamgi mifamda MLPCC gi chairman Dr. KN Chan makal gi chairman RK Sanahal
Arangbom Gaurav Gopalna dice famduna pangthokiba mifam aduda tinkiba miyamna phongdoknakibada listing ama chamapan marifuda Manipur Sarkarna ayaba pikraba mitei mayek kuntaret asi hauze Manipurda University thak phawba tamnaba hauduna Manipurgi newspaper amadi lairik singsu iba hawatuna ngasidi Assam University da MA tamba ayaba piduna tamba haukre MLPCC na chahi asigi April 13 da Assami Education Minister Dr. Rosno Pegu Department of Education gi official singa unaduna Assam da mitei mayek na tamba haunaba wari sanaduna tamba haubagi ayaba purokpaga loina na Manipuri Youth Front of Assam MYF na nasu mitei mayek asi diploma course tambiba haugatlaba matungda ahan tarani thoi apopa marup na MLPCC amadi MYFA gi mathakta legal notice pirakpa loina na Guwahati High Court da right petition pisilakpadagi achauba apanba ama pirakpagi matangda khananainaki High Court da right petition pisanduna apanba pirakpagi thawang asi ngasigi mifamna thamoi sokna kandem tawki loina na tiliba miyamna supendaba phongdoknaki ahan tarani thoina athuba matamda petition adu lokthokadabani haina mifamda tiliba miyamna appeal tawki Mifamna kupna khanaraba matung warep kaya lepki maru oiba warep singdi ahanbada Guwahati High Court palakliba case asi thengnanaba MLPCC na sem saba anisubada Assamda mitei mayek na lairik tamnaba hotnariba sida Assamgi miyamna mateng pangbiyo haina miyamda appeal tawba ngasigi mifamaduda Rambam Nandababu Richard SCS Saikom Kamalakanta Yumnam Nadia Chan, Keso Singh, CS Mohan Singh, Kaisam Bidawati, K Mangalzau, S Dayanti, L Robindra, Thangzam Brozen, Rehan Udina Singh Batmioy Singh na Saruk, Yaki Haina Asangbam Swapan Convener, MLPCC na Kanganki. October gitang anidagi nipan fawba pangthokadawriba Humphumapanap suba Wildlife Week palangi saruk ama oina ngasi Chandelgi Maha Union Higher Secondary School da School taradi Mahairoi Chaniga kunrom na saruk yaduna lamlapke sa uchek singa mari leinana spot painting essay writing amadi slogan writing competition pangthokre sai sege thamliba Our Wildlife Our Pride haiba theme da maru oiba pandam thamduna category anida haibadi class 6 dagi 8 fawba amadi class 9 dagi 12 fawbagi Mahairoi singda saruk yaduna pangthokiba Chandan district ki oiba chahi sigi lamlapke sa uchek singe charwat palanga mari leinana en munal maitaina ACF Sandel na haikibada wildlife sing asi isorna miyoibada piba khwaidagi fazaba amadi mamal yamlaba khudolni wildlife yaudana miyoiba zati na hingba ngamloi maram asina Manipur gi lamlake sa uchek sing bo kanbada aikoi mipum khudingmak maru oina Mahairoi sing naharol sing amadi maru oina chingda khundari ba ichil inaw sing na achoba thodang lobio haina el munal maitaina media ge thongda miyamda appeal tawki Today is a part of 69th Wildlife Week that will be celebrating from 2nd October to 8th October. All over the country, we are conducting sport painting, essay writing and slogan writing competition at this Maha Union Higher Secondary School, Sandil. There are about 200 students from 8 schools. Ayusman Baba campaign gi saruk ama oina tha sigi tara taretagi hoduna mathang thagi ani fawba sathagadaba voluntary blood donation camp and campaign asida tongan ba miyoi kayana I dan tawduna lakli masigi saruk ama oina Red Cross Society Imphal West District branch na susinduna Department of Transfusion Medicine rimstat nupi yauna miyoi kunhen bana EP kre State Blood Cell, SSS, NS Manipur, SBTC Manipur and Department of Transfusion Medicine RIMS ki makhada pangthokiba blood donation camp aduga mari leinana Indian Red Cross Society Imphal West Branch ki Vice Chairman Khundongbam Zaduna phongdorakpada matam amadadi khudaki oiba igi darka oiba lakpa matamda awaba kaya ama mayoknarami adumapo hauziki mirol dadi karigumba program ama pangthokpa matamda su dan tawbagi chatnabi ama lakpa asina khudaki oiba igi darka orakpa matamda aduki matik khudong sahali khudong saba ase fanglaba singna adu amuk mahut silamduna tungda lakadaba igi darka oibada khudong sahan dawribani haina su mahakna makha taki blood se darka laire hargadi akoi red cross na request
तौबदी ngam haijaba ngami ko sumai tawdana magi mi kanamta leitre amta madu do blatun de sinbiu tawbudi koi nong ni sida koi hanjan jagi habje koi re course simdi ka koi yam pajana koi kanu haijaba ngami maramdi kanawa mi lang malak kon mi porok tabe oiba maji blood kap to re ka di akoi da kai mo phone tro ko matam da kon ra koi una matane sumai tawdana koi blood officer ji una jaraga amta pb ko akoi nong ni sida mai replacement da koi hanjan jagi harga akoi dum hanjan jai simai koi re course na koi mayam ma da koi na simadi thamjaba ngami Tangkhul Naga Film Association amadi Manipur gi sesakpa amasung film da thabak tawraba singna ngasi Manipur College ta lariba Peace and Relief Committee sungzamaina yengsaliba relief camp ta santi gi pauzaga loina na angamba mateng sing pangbagi tharom ama pangthokre relief camp asida Imphal East Kangpopi Technopol Kaksing Bisnupur amadi Churachandpur district tagi miyoi marifu nipan lairi ngasige tharamda sesakpa thamlai song singlaina aikoi amatani haibagi paujalga iroinana awaba taraba ichinaw sing aikoi lei haiduna angamba relief material sing piba lakpani haina phongdoki thauramase loiraba tungda Tangkhul Naga Film Association amadi Manipur gi sesakpa masung film da thabak tawriba singi team asina akampata leiba Ideal College amadi Moirangkhom gi Samasaki High School da leiba relief camp sing da relief material sing makhata na mateng pangki Kaksing District ki SDPO oina thabak tawrambadagi thabaktagi potharaba Konjemam gi Chandra MPS bu farewell pibagi tharam amangasi angan ching manakta leiba sanglen amada K gi Chandra gi Kaksing da leiba marup mapang singna sinduna pangthokre tharam asi mahakna miyoibagi damakta tawramba thabak thawrambu ikai khumnaba utpa oina pangthokibani ngasigi thawramda Pirana Kumar N Niranjoy M Brozen N Britain amadi N Sam Kumar na president member oiki K.G. Chandrana hana Mainembamda leirambadagi haujikna Sagwabal Bijoy Gobindada leire English amaga chamapan marifutaru ke September 16 ta thabak sangbani madugi matung English amaga 19 best MPS phaukhibani hairi China gi Hangzhou da pangthok leba Asian Games 2023 gi India gi men's amasung women's team na preliminary round da mai paktuna campaign sangsin ba haukhre India gi men's team na yemen bu ahum soinoida amasung women's team na Singapore bu ahum anida mathiba pikre matang asda nuthul gi pau sandok sabalo shinjare image tv eng tabiri basingbu amuka na kazal na kurumjari ꯌꯥꯝꯅ ꯇꯧꯈꯤ ꯃꯁꯤ ꯇꯁꯦꯡꯅ